Hoi meyang ngasi se ayuki pung taret tare tang tarau humdoi ni leipapokpon numit ni aina haugiba ahing lecture iba ngarang dijen gi maibam dijen gi mayum dagi thongal dagi thokchare tarang tarangi laichil thangde bon tarapur da ngarang ayuk khoigi laichin yam pung na thai adu kasar gi yam angakpam na handak sing ngasi nong nini gi mamang dagi khangsa sagale nuksa sarakan da kalen ga chap manana manipur gi khoi imphal gi da akogi april may gi nuksa khusa du sare aduga nungdawram oisilakan da khare injilli aina leijari che hauji akogi trek asut apaba matawraga tawi karimte ingdre nuksa thoglae ada masi Kamarbon gi sigi Kamarbon gi kano lekai si kari kawi sina lekai khaidra Kamarbon hana adu mayai lekai ni ada yamna kano tawa akogi numitsi nongpok som da leire agwa yum gi khun pareng leiri si nongsup ni ada yam nungai jeri si lobuk si ai ibungo dijen na di ai se tang nipan ya dwai da lakpiu sagulwai si yam phajana Kamarbon gi sagulwai si akogi barak tampaki lamdam sida maming chat mane atha pa lamdagi ga order tawna dana siju sagulai ra poraisa koli hawai ni si asina koli hawai hingon phajana koina bai wani na ada sagulai si sagulai keno tawbagi akogi sagulai phoi ba hai tare na madi khawbu na te ba phoi ba ne khaw sagulai si khawbagi akogi phoi bagi matamdu nangnanaba yamna lakhanningbagi mongda haibibani adu aina ai lakpa ngamoidabnina khoigi yungo dijen na kano magi footage khara moina phoiringai du lawja hoi madu hapchin jage ai seisa jasi sagolawai ga tani phoina re ti pai se sagolawai ni phoira tham da le hisun sagolawai tani mo phoina ri Akan nang kaino kumaira. Media kumaira. Media ise media. Ha? Koi hawai koi je nungai kara poni se. Media ise media. Oi. Uthai to. Se si bulang thok pa pamudra sanna loi re se. si sara si Itu mahapos, sepuluh. Asi lau bigha kya no si uri si se simja Bigha di hai ngmoro kya tara mangani khoi se. kya tra manga Ya da mon mari. Ya ma da mon mari tawna phang. acha kya tra manga ad tha kam matam da gi hawri ba si se Kaino October dai da September gi ne last ta adgai January 1st ta poiba tha humuk jang tha mu chang November December tan January 1st ta October te ni puja gi December last January 1st dai di poi ni na aji poi ni ha na di pala da su poi gat khare khara ngan baduna angan mana poi khare poi lo ko mai do ji poi acha mara tha bdi si gi phoi ba kano sri karmai na kanghal laga mara tha bdi koi gari na dum thai na gari na alai khap to ni ji ani adugai di Tawak si di jam nungsa sara de se kuina chang de tau to bo si Kamarbon gi sagolwai se kasada di maming yam le khang da
ꯕꯣꯟ ꯇꯦꯔꯥꯄꯨꯠꯇꯩꯒ ꯊꯤꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯖꯦꯄꯤ ꯍꯧꯖꯤꯛꯇꯒꯤ ꯋꯥꯏꯅ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯅ ꯐꯨꯗꯕ ꯉꯝꯗ꯭ꯔꯤ ꯁꯤꯒ ꯂꯩꯗꯅ ꯇꯧꯕꯇꯕꯨ ꯁꯟꯗꯤ ꯂꯣꯏꯔꯦ ꯁꯟ ꯅꯣꯟꯅꯕꯗꯗꯤ ꯄꯨꯔꯥꯟ ꯂꯣꯏꯔꯦ ꯁꯒꯣꯜ ꯌꯩꯕ ꯉꯝꯗꯦꯕ ꯀꯩꯅꯣꯗ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯗꯦꯗ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯃꯔꯤ ꯃꯉꯥꯅꯤꯗ ꯑꯗꯨꯝ ꯐꯨꯗꯅ ꯖꯩꯗ ꯁꯟ ꯃꯔꯥ ꯊꯥꯗꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯠꯆꯥ ꯏꯆꯦ ꯑꯍꯨꯝ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦꯁꯦ ꯀꯔꯤ ꯌꯨꯝꯅꯥꯛ ꯀꯔꯝꯕ ꯌꯨꯝꯅꯥꯛꯇ ꯑꯣꯡꯕꯤ ꯀꯔꯤ ꯃꯤꯡ ꯑꯩꯒꯤꯅ ꯄ꯭ꯔꯦꯃꯥꯕꯇꯤ ꯁꯥꯒꯩꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏꯕꯝ ꯁꯥꯒꯩꯒꯤ ꯁꯔꯥꯡꯗꯦꯝ ꯁꯥꯒꯩꯗ ꯑꯣꯡꯕ ꯑꯠꯆꯥ ꯏꯆꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯅꯤꯁꯦ ꯃꯥꯒꯤ ꯆꯥꯡꯂꯦꯝꯗ ꯑꯣꯡꯕ ꯃꯥꯏꯕꯝ ꯅꯤꯉꯣꯜ ꯃꯤꯡ ꯃꯤꯡꯗꯤ ꯔꯦꯅꯨꯀꯥ ꯑꯁꯣꯝꯗꯩꯁꯤꯅꯦ ꯑꯁꯤꯅ ꯃꯥꯏꯕꯝꯒꯤ ꯃꯧ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟ ꯑꯣꯃꯣꯂꯥ ꯁꯤꯡꯍꯣ ꯆꯪꯕꯗꯤ ꯈꯤꯇꯪꯗꯅꯤ ꯌꯥꯝ ꯆꯪꯗꯦ ꯑꯩꯈꯣꯏꯅ ꯐꯣꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯖꯕꯩ ꯋꯥꯇꯅꯤ ꯐꯪꯕꯗꯤ ꯌꯥꯝ ꯐꯪꯉꯤ ꯂꯧꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯑꯩꯈꯣꯏ ꯁꯟꯁꯤꯅ ꯁꯟꯁꯤꯅ ꯈꯔ ꯉꯜꯂꯗꯤ ꯑꯩꯈꯣꯏ ꯁꯟꯁꯦ ꯋꯥꯔꯣꯏꯗꯃꯤꯅꯕ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯆꯪ ꯌꯥꯗꯅ ꯒꯥꯔꯤꯁꯦ ꯉꯟꯅ ꯆꯪꯕ ꯄꯤꯕꯤꯔꯝꯃꯗꯤ ꯂꯝꯕꯤ ꯈꯥꯎꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯒꯗꯅꯦꯕ ꯋꯥꯁꯨ ꯁꯟꯒꯤ ꯋꯥꯍꯧꯔꯣꯏꯗꯕ ꯋꯥꯗꯦꯕ ꯈꯔ ꯊꯦꯡꯉꯅꯤ ꯁꯟꯒꯤ ꯋꯥꯔꯦꯕ ꯑꯩꯈꯣꯏ ꯁꯟꯕꯨ ꯇꯥꯡꯒꯗ꯭ꯔꯥ ꯁꯒꯣꯜꯂꯥꯏꯕꯨ ꯐꯣꯏꯒꯗ꯭ꯔꯥ ꯂꯣꯏꯔꯦꯕ ꯑꯁꯣꯝꯗꯩꯁꯨ ꯁꯒꯣꯜꯍꯋꯥꯏꯅꯤꯅꯦ ꯃꯣꯏ ꯁꯒꯣꯜꯍꯋꯥꯏꯅꯤ ꯃꯤ ꯃꯌꯥꯝ ꯐꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯊꯦꯡꯊꯔꯕꯅꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯄꯨꯡ 4 ꯇꯥꯔꯗꯤ ꯃꯤꯁꯤꯡꯗꯣ ꯀꯥꯈ꯭ꯔꯦ ꯂꯨꯖꯤꯅꯦ ꯑꯩ ꯃꯤ ꯅꯣꯡꯃꯒꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯃꯤꯌꯥꯝꯗꯣ ꯎꯔꯝꯃꯗꯤ ꯍꯋꯥꯏ ꯂꯣꯏ ꯍꯣꯟꯈ꯭ꯔꯦ ꯑꯁꯥꯏꯗ ꯃꯔꯥ ꯊꯥꯈ꯭ꯔꯦ ꯒꯥꯔꯤ ꯂꯥꯛꯇꯅ ꯁꯒꯣꯜꯍꯋꯥꯏꯁꯤ ꯁꯨꯃꯥꯏꯅ ꯄꯨꯔꯛꯑꯦꯔꯒ ꯁꯤꯗꯩꯗ ꯊꯝꯃꯦ ꯁꯤ ꯁꯒꯣꯜꯍꯋꯥꯏꯅꯤ ꯁꯤ ꯀꯪꯍꯟꯈꯤꯗꯣꯏꯔꯣ ꯁꯤ ꯀꯪꯍꯟꯈꯤꯗꯣꯏꯔꯕ ꯃꯔꯥ ꯊꯥꯕꯁꯤ ꯁꯟꯅ ꯊꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯨꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯩꯔꯣꯡ ꯍꯥꯏꯅ ꯆꯩꯔꯣꯡꯁꯤ ꯁꯣꯝꯗꯁꯨ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯆꯩꯔꯣꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯃꯅꯤꯄꯨꯔꯗ ꯑꯣ ꯁꯤꯗ ꯄꯩꯔꯤꯁꯤꯅ ꯁꯒꯣꯜꯍꯋꯥꯏ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯊꯣꯛꯄ ꯌꯥꯏ ꯀꯌꯥꯝ ꯊꯣꯛꯀꯅꯤ ꯁꯤꯁꯦ ꯁꯒꯣꯜꯍꯋꯥꯏ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯏꯌꯥꯝꯕꯁꯤ ꯆꯍꯤ 30 ꯍꯦꯟꯕꯒꯤ ꯃꯇꯨꯡꯗ ꯎꯅꯖꯔꯤꯕꯅꯤ ꯀꯔꯤ ꯃꯥꯂꯦꯝ ꯃꯥꯂꯦꯝꯁꯤ ꯑꯥꯏꯖꯣꯜꯗ ꯂꯩꯔꯝꯕꯅꯤ ꯅꯣꯏꯗꯤ ꯌꯣꯠ ꯁꯨꯗꯥꯏ ꯒ꯭ꯔꯤꯜ ꯁꯨꯗꯥꯏꯅ ꯕꯣꯗꯤꯒꯁꯨ ꯁꯨꯗ ꯑꯩꯈꯣꯏ ꯅꯣꯏ ꯀꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥ ꯐꯧꯗꯤ ꯇꯥ ꯕꯥꯁꯨꯗꯦꯕꯗꯤ ꯈꯪꯗꯦ ꯕꯥꯁꯨꯗꯦꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯅꯤꯗ ꯕꯥꯁꯨꯗꯦꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦꯌꯦ ꯑꯗꯣ ꯇꯥ ꯐꯧꯗꯤꯗꯤ ꯀꯩꯅꯣꯗ ꯇꯨꯀꯣꯗ ꯂꯩꯌꯦ ꯁꯤꯅꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯏ ꯑꯩ ꯍꯤꯡꯒꯣꯜ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤ ꯁꯤꯗ ꯍꯧꯖꯤꯛ ꯊꯥꯔꯤꯁꯤ ꯀꯔꯤꯅꯣ ꯑꯂꯨ ꯀꯨꯂꯦꯋꯥꯏ ꯃꯨꯜꯍꯥ ꯁꯤꯅ ꯀꯔꯤ ꯀꯩꯊꯦꯜ ꯌꯧꯗꯣꯏꯅꯣ ꯁꯤꯅ ꯀꯩꯊꯦꯜꯁꯦ ꯂꯣꯛꯑꯒ ꯀꯩꯊꯦꯜꯁꯦ ꯀꯗꯥꯏꯗ ꯊꯥꯗꯣꯏꯅꯣ ꯑꯁꯤꯁꯦ ꯌꯥꯝꯅꯗꯤ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯣꯀꯦꯜꯗ ꯁꯨꯝ ꯌꯣꯜꯂꯦ ꯂꯣꯀꯦꯜꯗ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄ ꯑꯣ ꯃꯌꯥꯡꯁꯤꯡꯒ ꯑꯣ ꯑꯩꯈꯣꯏ ꯁꯣꯝ ꯇꯨꯔꯦꯟꯁꯤ ꯀꯗꯣꯝ ꯅꯛꯀꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯂꯣꯝꯗ ꯊꯣꯛꯆꯒꯦ ꯁꯤ ꯂꯩꯀꯥꯏꯒꯤ ꯄꯔꯦꯡꯅꯤ ꯁꯤ ꯑꯅꯧꯕ ꯀꯩꯅꯣ ꯊꯥꯔꯛꯑꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯥ ꯅꯨꯡ ꯊꯛꯆꯔꯝꯕ ꯀꯩꯊꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯃꯗꯗꯤ ꯀꯃꯥꯔꯕꯣꯟꯒꯤ ꯀꯩꯊꯦꯜ ꯑꯣꯏꯔꯛꯑꯅꯦꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯑꯦ 600-700 ꯃꯤꯇꯔꯒꯨꯝꯕ ꯆꯪꯉꯛꯑꯃꯅꯤ ꯁꯤ ꯄꯔꯤꯡꯁꯦ ꯁꯤ ꯅꯧꯅ ꯊꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯗꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯦꯛ ꯈꯔ ꯌꯥꯎꯍꯧꯋꯤ ꯃꯗꯨ ꯑꯩꯈꯣꯏ ꯈꯣꯡꯅ ꯒꯥꯔꯤ ꯃꯆꯥꯗ ꯗꯤꯖꯦꯜ ꯏꯕꯥꯅꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯈꯣꯡꯅ ꯆꯪꯖꯔꯛꯏ ꯃꯅꯨꯡꯗ ꯁꯤꯒꯤ ꯄꯔꯤꯡ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯇꯥꯔꯦꯅꯦ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯈꯨꯟꯗꯣꯟ ꯐꯥꯎꯕ ꯆꯠꯆꯒꯦ ꯅꯨꯡꯁꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯥꯒꯠꯂꯀꯥꯟꯗ ꯌꯥꯝ ꯁꯥꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯖꯟ ꯑꯣꯏꯅ ꯊꯦꯡꯅꯖꯈꯤꯕꯅꯤ ꯃꯃꯥꯡ ꯃꯇꯝꯁꯤꯡꯗꯗꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯁꯥ ꯁꯥꯒꯠꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯦꯞꯆꯔꯤꯕ ꯊꯣꯡꯒꯥꯟꯁꯤꯗꯒꯤ ꯃꯊꯪ ꯊꯣꯡꯒꯥꯟ ꯑꯃ ꯂꯥꯜꯂꯒ ꯁꯤꯗꯩꯁꯤꯗ 1281 ꯅꯝꯕꯔ ꯄꯨꯔꯟꯗꯔꯄꯨꯔ ꯃꯅꯤꯄꯨꯔꯤ LP ꯁ꯭ꯀꯨꯜ ꯂꯩꯔꯦ ꯄꯨꯔꯟꯗꯔꯄꯨꯔ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯕꯗꯣ
ꯍꯥꯟꯅ ꯄꯨꯔꯟꯗꯔꯖꯤꯠ ꯀꯧꯕ ꯅꯤꯡꯊꯦꯝ ꯃꯆꯥ ꯑꯃꯅ ꯍꯨꯟꯊꯣꯛꯑꯝꯕꯖꯥꯠꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯧꯖꯤꯛꯁꯨ ꯄꯨꯔꯟꯗꯔꯄꯨꯔ ꯍꯥꯏꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯔꯟꯗꯔꯖꯤꯠꯅ ꯂꯩꯔꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯂꯪꯒꯥꯏ ꯃꯇꯝꯗ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯔ ꯆꯐꯨ ꯁꯥꯕꯁꯤꯡꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯗꯨ ꯃꯣꯏꯅ ꯀꯣꯟꯅ ꯆꯐꯨ ꯁꯥꯕꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯨꯃꯥꯔ ꯕꯣꯟ ꯑꯗꯒꯤ ꯊꯩꯊꯔꯛꯑꯒ ꯀꯃꯥꯔ ꯕꯣꯟ ꯀꯣ ꯀꯃꯥꯔ ꯕꯣꯟꯅ ꯂꯥꯛꯈꯤꯕ ꯁꯤꯗꯤ ꯃꯩꯇꯩ ꯑꯣꯖꯥ ꯃꯩꯇꯩꯅ ꯑꯣꯏꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯀꯌꯥ ꯑꯣꯏꯔꯤ ꯑꯣꯖꯥ ꯑꯅꯤ ꯈꯨꯟꯒꯤꯔꯣ ꯑꯗꯨꯝ ꯃꯄꯥꯟꯗꯩ ꯂꯩ ꯃꯄꯥꯟ ꯈꯨꯟꯒꯤꯗꯤ ꯂꯩꯇꯦ ꯈꯨꯟꯒꯤꯗꯣ ꯑꯣꯖꯥꯗꯣ ꯍꯦꯗꯃꯥꯁꯇꯔꯗꯣ ꯑꯣꯖꯥꯗꯣ ꯔꯤꯇꯥꯌꯔ ꯑꯣꯏꯔ ꯂꯩ ꯑꯣ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯌꯨꯝꯂꯩ ꯀꯩꯔꯩꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯔꯣꯝꯒꯤꯗꯤ ꯀꯁꯥꯔꯒꯤ ꯍꯣꯏ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯕ ꯃꯐꯝ ꯈꯔꯁꯨ ꯂꯩ ꯑꯩ ꯍꯟꯗꯛ ꯆꯠꯆꯒꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯐꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯃꯑꯣꯡꯗ ꯂꯩ ꯀꯨꯟꯗꯣꯟꯐꯧ ꯆꯧꯁꯤ ꯂꯥꯛꯑꯣ ꯁꯤꯒꯤ ꯌꯨꯝꯁꯤ ꯌꯨꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯆꯥꯎꯕ ꯃꯩꯇꯩꯒꯤꯅꯤ ꯁꯤꯁꯨ ꯃꯩꯇꯩꯅꯤꯅꯦ ꯀꯌꯥꯝ ꯆꯪꯉꯤ ꯑꯣ ꯁꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯕ ꯚꯦꯇꯤꯅꯔꯤꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯝꯕ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯝꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯔ ꯕꯣꯟꯁꯤ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯂꯝꯕꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯀꯤꯂꯣꯃꯤꯇꯔ 18 ꯀꯣ ꯁꯣꯗꯒꯤ ꯖꯇꯤꯡꯒꯥ ꯂꯝꯕꯤꯁꯤꯅ ꯁꯨꯝ 23 23 ꯑꯗꯩ ꯑꯇꯣꯞꯄ ꯖꯇꯤꯡꯒꯥꯒꯤ ꯍꯤ ꯂꯥꯜꯂꯤꯁꯤꯅ 23 23 ꯑꯗꯒꯤ ꯀꯩꯅꯣꯔꯣꯝꯗꯒꯤ ꯑꯟꯅꯄꯨꯔꯅ ꯘꯥꯠꯂꯣꯝꯗꯒꯤ ꯂꯥꯛꯑꯒꯅ ꯁꯨꯝ ꯁꯤꯁꯦ 12 19 ꯂꯩꯕ ꯑꯗꯒꯤ ꯀꯩꯅꯣꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯎꯗꯥꯔꯕꯣꯜ ꯂꯣꯝꯗꯒꯤ ꯀꯩꯅꯣ ꯂꯥꯛꯏꯁꯤꯅ 13 19 ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯋꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯐꯔꯕꯅꯤꯅ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯁꯤꯡꯁꯨ ꯈꯨꯡꯒꯪꯗ ꯃꯁꯥꯒꯤ ꯈꯨꯡꯒꯪꯗ ꯍꯣꯡꯅꯅꯕꯒꯤ ꯋꯥꯈꯜ ꯂꯩꯅꯗ꯭ꯔꯦꯕ ꯑꯗꯣ ꯅꯪꯅ ꯑꯁꯣꯝꯗ ꯂꯧꯕꯨꯛ ꯂꯣꯝꯗ ꯍꯣꯡꯗꯣꯛꯇꯣꯏꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯂꯝꯕꯤꯗ ꯆꯠꯂꯦꯅ ꯑꯩꯒꯤ ꯃꯐꯝꯗ ꯈꯔ ꯄꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯁꯤ ꯃꯊꯪ ꯌꯨꯝꯂꯣꯟꯁꯤ ꯌꯨꯝꯂꯣꯟ ꯃꯅꯨꯡꯗꯁꯨ ꯁꯤꯒꯤ ꯄꯔꯤꯡꯁꯤꯗ ꯀꯔꯤ ꯀꯩꯅꯣ ꯇꯧꯁꯤ ꯑꯁꯤ ꯂꯧꯕꯨꯛꯁꯤꯡꯁꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯔꯣ ꯗꯨꯀꯥꯟ ꯑꯃ ꯂꯩꯅꯦ ꯗꯨꯀꯥꯟ ꯐꯝꯃꯦ ꯌꯥꯝ ꯉꯟꯅ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯆꯥꯁꯨ ꯌꯣꯟꯕ꯭ꯔꯣ ꯌꯣꯟꯗꯦ ꯑꯩ ꯏꯆꯦ ꯌꯨꯝꯅꯤꯁꯤ ꯉꯔꯥꯡ ꯂꯩꯔꯝꯕꯗꯨꯔꯥ ꯑꯁꯤꯁꯨ ꯁꯒꯣꯜꯂꯥꯏ ꯐꯧꯔꯤꯅꯦ ꯁꯒꯣꯜꯂꯥꯏ ꯀꯩꯅꯣꯁꯦ ꯁꯒꯣꯜꯂꯥꯏ ꯐꯣꯏꯕꯒꯤ ꯁꯒꯣꯜꯂꯥꯏ ꯂꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯐꯨꯇꯦꯖꯁꯤ ꯗꯤꯖꯥꯏꯟꯅ ꯂꯧꯕꯤꯔꯝꯗꯅ ꯂꯩ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ ꯁꯒꯣꯜꯋꯥꯏꯁꯤ ꯀꯃꯥꯔ ꯕꯣꯟꯒꯤ ꯑꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏ ꯉꯁꯥꯏ ꯑꯩꯅ ꯐꯨꯇꯦꯖꯇꯨ ꯇꯥꯕꯗ ꯕꯣꯟ ꯇꯔꯥꯄꯨꯔꯗꯒꯤꯒ ꯂꯥꯛꯑꯦ ꯁꯒꯣꯜꯂꯥꯏ ꯁꯤꯡꯕ ꯂꯧꯅꯅꯕ ꯗꯥꯔꯤꯕꯣꯟꯗꯒ ꯗꯤꯃꯥꯟ ꯇꯧꯔꯛꯏꯅꯤ ꯁꯒꯣꯜꯂꯥꯏꯒ ꯐꯧꯒꯁꯤ ꯀꯅꯥꯅ ꯀꯥꯟꯅꯔꯤꯖꯥꯠꯅꯣ ꯀꯅꯥ ꯀꯥꯟꯅꯩꯅꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯐꯧ ꯊꯥꯕꯒ ꯁꯒꯣꯜꯂꯥꯏ ꯊꯥꯕꯒꯁꯦ ꯁꯒꯣꯜꯂꯥꯏꯁꯤꯅꯗꯤ ꯑꯃꯔꯣꯝꯗꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯝ ꯆꯪꯗꯦ ꯃꯤꯅꯣꯠ ꯂꯩꯇꯦ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯖꯁ ꯈꯔ ꯈꯣꯏꯗꯣꯛꯑꯒ ꯑꯃꯨꯛ ꯈꯣꯏꯕꯗ ꯁꯨꯝ ꯆꯥꯏꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦ ꯃꯉꯣꯟꯗ ꯀꯔꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯖꯁ ꯃꯇꯝ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯈꯣꯏꯗꯣꯏꯅꯤ ꯑꯁ ꯅꯨꯃꯤꯠꯁꯤ ꯁꯤꯁꯨ ꯁꯒꯣꯜꯂꯥꯏꯅꯤꯅ ꯁꯒꯣꯜꯂꯥꯏ ꯃꯥꯏ ꯈꯖꯤꯛꯇꯤ ꯁꯒꯣꯜꯂꯥꯏ ꯁꯤꯗꯩꯁꯤꯗ ꯂꯝꯕꯤ ꯑꯍꯨꯝ ꯁꯣꯝꯗꯁꯨ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯂꯝꯕꯤꯁꯦ ꯅꯍꯥ ꯆꯠꯇꯦ ꯁꯤ ꯂꯝꯕꯤ ꯂꯣꯏꯔꯁꯦ ꯁꯤ ꯂꯣꯏꯔꯦꯕ ꯁꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯋꯥꯡ ꯆꯠꯈ꯭ꯔꯤꯁꯤꯅ ꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯁꯤꯜꯆꯔ ꯆꯠꯄ ꯌꯥꯔꯦ ꯁꯤꯒꯤꯁꯦ ꯁꯤ ꯋꯥꯡꯗ ꯃꯣꯏ ꯈꯦꯋꯥ ꯂꯩ ꯈꯦꯋꯥ ꯍꯥꯏꯗꯤ ꯍꯤ ꯂꯥꯜꯂꯤꯕ ꯍꯧꯖꯤꯛꯁꯨ ꯑꯣꯏꯕ ꯑꯁꯤꯗꯒꯤ ꯖꯇꯤꯡꯒ ꯀꯌꯥꯝ ꯂꯥꯞꯄꯤꯒꯦ ꯌꯥꯝꯗ꯭ꯔꯦ ꯁꯤ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯀꯤꯂꯣꯃꯤꯇꯔ ꯐꯥꯗ꯭ꯔꯦ
ꯑꯁꯤ ꯈꯣꯏꯔꯦꯟ ꯈꯨꯟꯖꯥꯎ ꯆꯠꯄ ꯂꯝꯕꯤꯅꯤ ꯑꯣ ꯁꯤꯒꯤꯁꯦ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯒꯥꯔꯤ ꯍꯥꯟꯅ ꯂꯩꯔꯝꯗꯦ ꯃꯣꯏ ꯑꯅꯧꯕ ꯁꯦꯝꯃꯛꯄ ꯍꯥꯟꯅꯗꯤ ꯂꯩꯅꯦ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯀꯃꯥꯔꯕꯣꯟ ꯈꯨꯜ ꯂꯣꯏꯔꯦ ꯂꯧꯕꯨꯛꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯉꯥꯛꯇꯔꯣ ꯁꯒꯣꯜꯂꯥꯏ ꯑꯁꯤ ꯍꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤꯗ ꯁꯪꯉꯤꯕꯁꯦ ꯃꯄꯥꯔꯒꯤ ꯃꯣꯏꯁꯦ ꯍꯥꯀꯨꯝꯃꯗꯤ ꯎꯔꯝꯃꯤ ꯍꯟꯗꯛ ꯎꯗꯦ ꯃꯌꯥꯡꯒꯤꯅꯤ ꯍꯤꯡꯒꯣꯜ ꯆꯥꯎꯔꯕꯅꯤꯅ ꯎꯗ꯭ꯔꯦ ꯁꯤꯗ ꯈꯣꯡꯂꯝ ꯑꯃ ꯆꯦꯜꯂꯤꯁꯤ ꯀꯔꯤꯅꯣ ꯇꯨꯔꯦꯟ ꯖꯇꯤꯡꯒꯥ ꯇꯨꯔꯦꯟ ꯖꯇꯤꯡꯒꯥꯔꯣ ꯁꯤ ꯖꯇꯤꯡꯒꯥ ꯑꯥꯗꯩꯁꯤꯅ ꯀꯩꯅꯣꯅꯤ ꯈꯣꯏꯔꯦꯟꯗꯒꯤ ꯂꯥꯛꯄ ꯑꯣ ꯂꯥꯛꯄ ꯀꯩꯅꯣ ꯈꯣꯏꯔꯦꯟ ꯐꯥꯎꯅꯔꯤꯅꯤ ꯑꯣ ꯁꯤꯒꯤ ꯂꯥꯏꯁꯪꯁꯤꯗꯤ ꯏꯕꯨꯙꯧ ꯃꯟꯗꯤꯔ ꯏꯕꯨꯙꯧ ꯉꯥꯛꯇꯅꯤꯅ ꯑꯗꯣ ꯏꯕꯨꯙꯧꯁꯤ ꯀꯩꯅꯣꯅꯤꯅꯦ ꯑꯗꯨꯝ ꯒꯧꯔꯁꯨ ꯆꯪꯕ ꯁꯤ ꯒꯧꯔꯅ ꯑꯄꯣꯛꯄꯁꯤꯡ ꯒꯧꯔꯅ ꯂꯥꯠꯄ ꯑꯃ ꯉꯔꯥꯡꯒꯤꯗꯨꯅ ꯑꯄꯣꯛꯄꯅ ꯂꯥꯠꯄ ꯏꯕꯨꯙꯧ ꯑꯗꯣ ꯆꯪꯕꯗꯤ ꯑꯗꯨꯝ ꯆꯪꯅꯔꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯀꯃꯥꯔꯕꯣꯟꯒꯤ ꯁꯒꯣꯜꯋꯥꯏ ꯁꯤ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯁꯤꯗ ꯀꯨꯞꯄꯤꯁꯤꯗꯤ ꯀꯩꯅꯣ ꯐꯧꯔꯣ ꯐꯧ ꯂꯣꯛꯑꯕ꯭ꯔꯥ ꯁꯒꯣꯜꯋꯥꯏꯔ ꯁꯒꯣꯜꯋꯥꯏ ꯃꯆꯜ ꯁꯦ ꯄꯩꯗꯤ ꯀꯥꯁꯦ ꯁꯒꯣꯜꯋꯥꯏꯅꯤꯅꯦ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯁꯒꯣꯜꯋꯥꯏꯁꯤ ꯍꯦꯛꯇ ꯃꯑꯣꯡ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯖꯇꯤꯡꯒꯥ ꯇꯨꯔꯦꯜꯅ ꯀꯣꯏꯁꯤꯟꯕꯅꯤꯅꯦ ꯀꯩꯅꯣꯁꯦ ꯀꯣꯏꯕꯗꯤ ꯅꯠꯇꯦ ꯑꯁꯣꯝꯗꯒꯤ ꯀꯣꯏꯁꯤꯜꯂꯛꯏꯕ ꯑꯣ ꯑꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯃꯣꯏ ꯀꯨꯃꯥꯔ ꯀꯥꯡꯕꯨ ꯃꯇꯣꯟꯗ ꯂꯩꯔꯝꯕ ꯑꯗꯨ ꯖꯇꯤꯡꯒꯥ ꯇꯨꯔꯦꯜꯅ ꯅꯤꯡꯈꯥꯏꯈꯤꯗꯅ ꯃꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕ ꯇꯨꯔꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩꯅꯗꯤ ꯇꯥꯗꯅ ꯂꯥꯛꯑꯕ ꯑꯣ ꯃꯁꯤ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗ ꯇꯨꯔꯦꯟꯁꯤ ꯀꯌꯥꯝꯅ ꯆꯥꯎꯒꯦ ꯏꯁꯤꯡꯁꯦ ꯀꯗꯥꯏ ꯌꯧꯕꯒ ꯂꯥꯛꯀꯦ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯁꯤ ꯄꯥꯊꯔꯛꯏꯅꯤ ꯖꯇꯤꯡꯒꯥꯁꯦ ꯁꯥꯊꯤꯌꯦꯕ ꯑꯣ ꯏꯆꯦꯟ ꯀꯟꯕ꯭ꯔꯣ ꯁꯤꯒꯤ ꯂꯧꯕꯨꯛ ꯑꯀꯣꯏꯕꯁꯦ ꯃꯄꯨꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯉꯔꯥꯡ ꯁꯣꯔꯣꯛ ꯐꯪꯉꯛꯇ꯭ꯔꯥ ꯕꯖꯥꯔ ꯐꯥꯎꯕꯗ ꯁꯨꯝ ꯃꯄꯥꯛꯇꯁꯨ ꯃꯩꯇꯩ ꯉꯥꯛꯇ ꯃꯌꯥꯝ ꯌꯥꯎꯗꯕꯅꯤ ꯑꯁ ꯑꯗꯨꯅꯤ ꯑꯁꯨꯝꯕꯁꯤ ꯇꯥꯕꯗ ꯑꯩꯅ ꯄꯦꯟꯖꯕ ꯁꯣꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛ ꯂꯣꯝꯗ ꯂꯥꯛꯑꯒꯅꯦ ꯑꯁ ꯂꯃꯥꯡꯒ꯭ꯔꯥꯝꯒꯤꯒꯗꯦꯕ ꯑꯁ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯀꯥꯏ ꯑꯩ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯁꯤꯗꯁꯨ ꯀꯃꯥꯔꯕꯣꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯂꯧꯕꯨꯛꯁꯤꯡꯁꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦ ꯍꯤꯡꯒꯣꯜ ꯁꯪꯕꯟ ꯌꯥꯝ ꯐꯖꯅ ꯀꯣꯏꯅꯩ ꯑꯗꯨꯒ ꯁꯒꯣꯜꯋꯥꯏꯒꯤꯁꯤ ꯊꯥꯅꯔꯝꯃꯤꯁꯤ ꯀꯔꯣꯝꯗꯅꯣ ꯉꯁꯥꯏꯒꯤ ꯑꯣ ꯁꯣꯝꯗꯅꯦꯕ ꯂꯥꯞꯅꯅꯦꯕ ꯅꯪꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯂꯥꯏ ꯐꯣꯏꯔꯤꯗꯣ ꯅꯣꯏ ꯏꯆꯦ ꯍꯣꯏ ꯑꯥꯗꯅꯦꯕ ꯃꯇꯣꯟꯗꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯁꯒꯣꯜꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯅꯤꯁꯨꯕ ꯀꯃꯥꯔꯕꯣꯟꯒꯤ ꯁꯒꯣꯜꯋꯥꯏ ꯁꯤꯒꯤ ꯄꯥꯎꯗꯝꯁꯤꯅ ꯑꯩꯒꯤ ꯀꯃꯥꯔꯕꯣꯟꯗ ꯂꯥꯛꯆꯕꯒꯤ ꯀꯃꯥꯔꯕꯣꯟ ꯑꯃꯗꯤ ꯀꯃꯥꯔꯕꯣꯟꯒ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯣꯂꯥ ꯆꯥꯟꯄꯨꯔ ꯑꯅꯤꯒꯤ ꯄꯥꯎꯗꯝꯖꯕꯁꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ